Hojik Dadana later was there, thinking the government side again, Lupadi line Sikibo, Pungtree. The Sorat Kizu, Mayam Nusibidana, Sangstan Ganoto, but again, I don't listen Manga Pangamba, Tara Pangamba, Adu Tobaduna Sorat, the Dagimatomam of the Pankoki. Isa Takhellambam Manoranjan Imalay Pakidamak Hawaii got Kribaze. I it's a captain not the Hapako. Silak Piribazink. Isha and give a die, Mitai Pitagi, it's album buzzing as he must come the eye, but they put it two clip of Capoya, but the other, it's album of my hands in the Hawaii cribas. The must come to me, I'm the lady about Massima de Eta saying I get a moida, systematic pain there, come to me, I'm like, secret and Isha, those is a gizano. Isha Sibuma Mana Karamina. I don't know it's up with him, but no see, but later. I quite get our wife. They can't do it just here to win a Bezana like Pirinatra. Singing the Matani Isha Zimbo, Hani, I later not Hagat Leadua. Isha Gumbagi Puxian Sien, but Mizina, my day could not but sing Yama, but not the day. My day have my days in my park and the other music tea. Man, I remember her wife status Tamamane. I know, Himalaya Bakidam, Langam Piran Python and Lapa, Manatanga. Piralas in Ivory Silaga, Mana, to get away with white one. I said that's a Tamame, man. I remember postmortem reporter, no way to Maruni Puni Twain when the cups and minutes. I know, can't do the Pung Tarado, the Nasu. I'm tired. Some money, lots of money. Mana, I'm always taking over. Shaggy condition, Sida, see you something black. She never provide Hamoida. Lots of money, lots of money. Basket kami ba? Masayang pa yun. Sayang sabi. Tersay. Ako'y party ni naman. Mamay journey je matang ay Athouba laikidaba Enao singi yumdani na visit tawraise aduga hujiki na ay na Waithau thiam khundani laise aduga Echan singi mamingna Takhellambam Monika aduga laikidaba Athouba Enao tu mamingna Takhellambam Manoranjan ko adu mem ai na Echan matang thengna bada Echan gi na Waithau romdani dum ai visit tawra lakpani haitare ko adu ai sakmai khangnara ke ngasidi aduga Echan si joina Echan mogumna khalle ha tare aduga khoi mamang da budi Enao khoi da chatpa kan da budi video call budi khoi wari ngak sanarmi ko adu da khangna gare adu dai na line je dum lor ko ni ha tare adu chan yum cha kai bai de oi bidun kai bai de asing mo yum cha kawa da gi ko aduga ma gi hojiki Enao na lai khitaba no mi sine ka oi oi to no
January ki date 17 ga 18 ga hingi lo na basta. January ki. 2024 ki. Ah. Oto di yang kui trine ko. Poetry. Acha. Ta de ara nang na makon kata pe hara. Hoi hoi kara kana hara ki. Adu ko huju huju Echan ko yum da lei je kana kana oi doi no. Baba ne, mama ne, baba ne, mama ne, Enao nupa ne, Echan nupa ga ai ga. Oh. Khoi manga ne. Acha adu di Manoranjan gi sinau je ani oi doi ni ba ko. Mani ani. Nupa ni ko. Asom ne Enao su lei le ko. Adu ko som da na mama ni ko lei. Mama ne. Okay. Adu ko bobo oi doi ra. Ibo oi doi na. Baba bu pok. Hek baba bo pi ba. Oh. Ai lai ji di khangamani ko. Ai noi bu una ning na lak pa ne. Aduga ai na thengna ning pai maram haibati Athouba Enao sing na ima laiba ki tokna ka thokki ba ko. Aduga ai na su yamna nuksi ba pokpa. Lam lam na leire su. Aduga samai thokpa kan da awa ba da saruk yan ning ba. Aduga noi ga hakang phammaga sakmai khangna ning ba. Aduga haidi awa thokpa imung da khange ko awa sa. Aduga noi na kai mangjai no haibati adudi isa isa imung da khange ko. Ima mana su isa mangjari nang na su nang ina puro mangjari. Adu kana gi no hai kan ima lebak si gini ko. Adu mayam mo su sik ngakpi dana sen sabiri ko. Adu aina hangjaring badi angi sorati komaina tawbigi aduga mayamna adum support tawbirakpra Athouba mo ore lekhi da banina ai atopa da chalakpa kan dum hange ba ko. Aduga adum support se sarkar gi rom dai ju kai goma phangbra kamai kari taw ke da Echan gi family gi condition ji ga huji kari kamai taw ri do khangni mabung mo ina haita Han bata mi mung da ge dum hai ake ko da na kamai na kai tawram ba da da je han na school gi ben tawram me ba ko standard robot ki adu da ma je han ba me gi tang ahum je sida ma je han aramba yauram me ba ko aramba yauram ba da gi me gi date 3 gi irang tawbase sida ai changani turbung da hotba video ga lai ba ko da na adu gi taw gi ba ge video turbung da changani Enao nu pa sina school do ben do kano to hale angang puthale numit se aduga adudagi changi baduna numit se pung kano tare halakpada tara makhai mung tare ko yum da halakpada adudagi mathang arambai marak kano taw gi badudagi mathang ma je da ja dum khun nga ko dum sakhi bane ba adudagi Enao nu pa na dum ben se tha hore adu sorat girl hojik da na laita ba se cheng na government side gi lupa dilan siki ba phangtre adu sorat ki ju mayam na nung sibidana sangstan kano taw badagi adum lising manga pangamba tara pangamba adu taw baduna sorat da gi mathong mangam di pang thoke do government side gi di lupam phangtre hojik phauta acha aduga hojik monthly kaino ma lak na sindi ba do adu karma tras oi doina ima trust ga wings of hope acha adu ani do pullaga 4000 oi doina the 4000 na ima trust tagi adage wings of hope sina magi uniform ga adum sidi adum high graduation baw ni ko ma kana wings of hope na tawbiri sina magi uniform ne lairik ki ne adudagi lising ama chatret amaga kape sigi sikhaktang phange akoina phangba hai wings of hope ka ima trust ka ko sije tongan ba association oi doini ba kutik sam tamine yo moi ni je aduga moi ni mi thon di tongan ba tamine ba kumbu ma ta ne moi hoi tongan ba kun di pulle ko je hari ba animak pu aina haningai leitna thaga chau phongdok chari hai ba tare asomaina sarkar na phauda hanai haktrabo ka matamda makhoina somaina laikhiraba athouba sing imung da habade support to bi base asidi yam penje ya batare ko aina laaga hangi se si aina yam nuksiraboi isagi dawna khallu bagini ko haidi kari kamai to ri ge khangni ba ko habadi hujikna family duga Enao to laikhidabani na akhoina su laaga lepak pa ha base loina mak punmi na raga wai se tana ba ma sangi ba ma kari kamai to ri ge khangni ba aduna ni khangni ge aduna asi sarkar pai bi ri ba sing je myam sigini ba pai bi ri je duga Himalay bagi dong tana thawai ma thagi ba ja masidi khara yengsin bibam thoye na khalle ba aduna masi yengsin bi de bai maram ji dei kaimta khangjadre aina atopa state ama dei suni aina yamna side je kholau yam lau jani ngai ju leite adubu aina maitei mo oiru bani na akoi gi maitei chin Enao sing da awa ba ta ba kan di yam pen de ha ba tare aduna
masi thokan ning hai batare tung da su la na se loi ba natabani na hojik su arambai tengol khangde atai myam ma lup lai ko hana da gi su lai koi han sing myam ima lai bak se kal lagi hana lal hobo na thokiba ramdam me sigi makoina khobak ta thawai hap tuna iramdam ma se kan na bo hona bagi dam tana ngasi khar ta oiso koi maitai je usit pidana lai ni ko ga imung asibu haidi kemte yengak ta bajidi sarkar dai nungai jade aina lam lapte oraga su akoina ngasi nungai ta bo phongdok tana koisa chattana thira ga ichan singje unari ima singje unari aduga nungai ta bada saruk yari haba tare adugi mating nungsi akoidi lam lamna leijaraba su maitai ni po haidi akoigi i amata gi mari ngatani ima matai macha ngatani ane khalle horak phom thiuru su maitai purmak se kaide horok ki buno yengodi manipuri ngata hawra sakini horok phom thiredi hekta bangladesh ta tardo ne te hekta assam ta tardo ne te ko hekta tripura da tardo ne te loina mak sidai hawra sakhi bane dudi akoi puno ki yum se manipur ni ba aduga imalai bag siga samaina awa ba tari ba thoi ba singse si yam pende yam nungaite aduga samaina yengbi da ba mi yeng changbi da ba si yam nungaite aduga aina hajaning madi laikai da khangde akoi gi leiba myam sina ko samai thokpi ra pakanda angang singi isa singi khallaga kitang haidi pungning thawat poina myamna sapmanana lepiraga isagi yumgi mi tabna khanbi hanning ya tare ko abungi mingdi kai ko ge isanu payang nuksi ha Prithiviraj class kya na tamise KG Kana ro mo. nangdi masayam phaina yam sabra ka ko sapmana nangdi Mama je masa phai. haidi nungai da ngantani ko aina imalai bak sa lak pathai aina jari torok pathai awa ngantani sidai jiga aina saruk khata yaw phangmoje ai ju penjari ni ko ado ima dei jo wai khatang tamina si ko ichangi mic to ima da tang pipiu mama adum kutta pai biu natraga chappa diam khana nuai kutta pai da wa Kapna ro ji ko. nungai da to bi kanu mama na sa nu pa sin lai se aina hujik thangnagi buga ina mak ni khale ko aduga moja su aina hujik lak minai sini ma ai ko si thira lai si sanupi mama ima gi ma hoi ado mama ngasi chanupa lai kitre ko ado aina hajaning madi mama ko awa saruk ya balak se bani mama imanak ta laga awa bang haktang wari sananaba mama sa kamai tawrige aduga inau di lai kitre inau gi haidi lai bi iba ichan se kamai tawri noi se ko nang kamai tawri na hang balak bane aduga angang su yengninge haidi pangga nungsi ko ayuk tena thuklai se mama ai wa ba sunghang khang de moi ai wa ba ai wa te koi ma ai dam ta thoidona khanbi gano ado mama di ngasi haidi icha nupa na ima leba ga sigi dam ta thawai tha gare ko aduga adu matung da mama gi tar ko punchi da kari nungai ta bale kari pen da bale aduga haibdi sarkar da kari karma tai pimba mana pamjaba kari hainin yam tangai biu hojik chu khun ngak ko myam icha leiri isa budi malai ba ki damak ta thawai ka thokre ko kat khabani na kat khre jikti amu ana lao ha bi yaga da basu natre hoi adubu aina miyam da haigadra kogi famnai basing da haigadra sarkar da haigadra pumna makta aina kangan janing badi ko isa Takhellambam Manoranjan na imalai ba ki damak ta thawai kat khri baje aigi isa khakta nati ha ko silak piri bajing ki ji isa ki kai ai yeng ki bada ai mitai pi ta gi isa gum bajing asi masing khang di ha ba bade puji da thokri ba ya kapo ya ba dia de do isa gum ma ya ji da thawai khri baje ai do ji lai ri ba ai ki yom ingon ji gi ngai changda da ra ko dai kat pa nati ha ba wai gum ma ya ji da ma thawai kat khri baje ai ingon iyum ji gi mathoi kat khi banate pumna makke khalaga ko ima lebak manipur je gi pumna makke khalaga makoina icha ka ganatana magi nung sizara ba mama mapa macin manau magi no pi khar ba isu yaw ganu yada da ni mana sakri je ai aham bada yam teme so manung sira ba magi imung manung family me yam je hum doga ima leba heli Manipur masih tak bayaroi Manipur kai bayaroi ayang kuki nangang raga kuki gi makota minai gum na hingau go da bagi sarupudi sigi mene hena bhai na ichana ngasi basin na ngangam bado biko ko de gi kaw bugam de
ꯑꯗꯣ ꯉꯁꯤ ꯃꯊ꯭ꯋꯥꯏ ꯀꯠꯈꯤꯕꯁꯤꯡꯁꯦ ꯏꯆꯥꯒꯨꯝꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛꯁꯨ ꯏꯆꯥꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯕꯥꯛ ꯉꯥꯛꯏꯑꯕ ꯃꯣꯏꯅ ꯉꯥꯛꯄꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣꯕ ꯏꯆꯥꯒꯨꯝꯕ ꯀꯌꯥ ꯑꯃ ꯉꯥꯛꯏ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯈꯪꯍꯟꯖꯅꯤꯡꯕꯗꯤ ꯑꯆꯧ ꯑꯁꯥꯡ ꯐꯝꯅꯥꯏꯕꯤꯁꯤꯡ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯔꯀꯥꯔ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠꯀꯤ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤꯗ ꯊꯣꯛꯏꯕ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯀꯗꯣꯏꯅꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤ ꯀꯣ ꯇꯨꯡꯗꯅ ꯍꯦꯟꯅ ꯀꯔꯤ ꯀꯌꯥꯝ ꯁꯤꯔꯛꯄ ꯑꯋꯥꯕ ꯀꯌꯥꯝ ꯅꯪꯉꯛꯈꯤꯕ ꯍꯧꯖꯤꯛ ꯈꯪꯕ ꯅꯠꯇ꯭ꯔꯤ ꯁꯤꯗꯩꯁꯤꯗ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯕꯨ ꯑꯣꯏꯔꯁꯨ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯩ ꯃꯅꯨꯡꯗ ꯁꯔꯨꯛ ꯑꯃꯗꯤ ꯈꯪꯗꯕ ꯂꯩꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯖꯥꯗꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯆꯧ ꯑꯁꯥꯡ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯐꯝꯅꯥꯏꯕꯁꯤꯡꯗꯕꯨ ꯑꯣꯏꯔꯣ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯦ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯈ꯭ꯔꯕꯒꯨꯝꯅ ꯈꯪꯗꯕ ꯇꯥꯗꯕ ꯎꯗꯕꯗꯧꯅ ꯂꯩꯕ ꯌꯥꯎꯋꯦꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯗꯤ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯄꯦꯟꯖꯗꯦꯀꯣ ꯃꯣꯏꯒꯤ ꯑꯩꯒꯤ ꯏꯆꯥ ꯌꯥꯎꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯌꯥꯎꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯂꯥꯟ ꯌꯥꯎꯗꯦꯅ ꯍꯥꯏꯗꯅ ꯃꯣꯏꯗ ꯂꯩꯊꯣꯛꯄꯁꯦ 이마기 와칸다디 아람바이 오이기 오이자누 굿낭포 오이기 오이자누 고 이니 오이닝바마 오이자누 어두고 모이는 것이 시리버지 까나기다막다노 하이바 아람바이 오이라서 콩악포 오이라서 이니 아마 오이닝 보이자누 모이는 시리버지 레이박 시기니 하이바 마니푸르 하리바 레이박 마지야 시기니 하이바 시다 아이나 아마따 오이나 아두니 아다니 마니 아두니 카이다비다 저기마틱 अपिप थमोई चेंदबिदा थमोई जे चाउथोगा अपुनबा मा सिरिबसिंजे मणिपुर इमा लेबाकिदमक्तनिको हाइबसिमदिको आई खंगनजनिंगी अदुगा इचागिदमक्त ngasi चुमी लुपांबा सरकारगी माइकेदगी अखोई फंगबा लेत्रिको इसोना पिनाबिरे फंगे पिनाबिद्रे फंगद्रे उपायदि लेते अदुबु ngasi लानी खंगदना लेरिबा मीजे मणिपुर लेरगसु लानी खंगदना लेरिबा मी मयामसिगी युमथोंगी मीसिना ngasi इचागुंबा कयाना मथाई कखिबा सुमाइना युमथोंगी इमा लेबा काइबा यादे इमा लेबा सोकबा यादे अकोई सिबा यादेना इना कया खुनबा मचा ना ngasi फमुंगदा तोमदना लानी कावबंखै लेरिजे सि कावरक्तबा मिकु मोय सोलकपा तारे सिरकपा तारे खंदना मोइना आइगी हाइबा वाखंदो खंदोगा आई कोइगी इमा लेबा काइबा यादे खलकपा मिकुपतो मधुददी इमानने मणिपुर मैतैजे इमानने माइ पाक्लकद्रा हाइबतो खलेबा हौजिक मसे खंगदबा मी यामना लेरिबा मसी मदे आई तसेंगना आइगी थमोइदा सकै मतिक पेंदे खंगदबा मी याम ले सिग्रजन इचादो सिजगी जनो आई इचा सिबबु ममाना करमाइना कइनो तौदैनो इचाबु हेनबा नुसिबा लेतेबा इचादगी हेन नुसिबा लेते अदुबु इमा लेबाकी दमक थवाई कखरबने कखरजनोबा अदुबु खंबीदबा उबीदबा ताबीदबा कयाम लेबजे मसीतंदी अइना मोइगी अखोइगी अपिकपा वाखंदो करमाइन तोरगा अखोइगी वाखंजे चाउथोगा मोइगी इचा इसु इपुरोइबा इमुंगी मिलान याउदेना मोइना अपिकपा वाखंदा अदुम लेरगदी मैतै हाइबा मैतै खुनाइजे कइदौङैदा मुथरकपदगी हेन लिंजेन मानद्रगदी इमान हाइनिंगबसिबोबको अदुना मैतै मचा अखोइ असुकी मतिक अखोइ लिंजेन मानहानिंगी अमगी अवा अना ताबदा इचाना ngasi आसामदगी इचाजिंगना लाकपिरगा आसामदगी इचागी फिबमजिगा इचाना लाकपिरगा मसी लानदा लेखिद्रबा मफम खरादा ओइरसु चंगगा अवा अना करी तौरी करमाइना इमुंगदो हिंगौरी हाइबा इचानादि ngasi सेनगी मतेंग नत्रगसु अखोइगी अवाबा वाइजे खितंग ओइजु शेयर तौबिनबा इचाना लाकपिरि नत्रा असिगी दमक्तदि इचा जिंगु हाइनिया लेतना थागली अदुगा इचागुंबगी पुक्सेन चेनबा मीजिना मैतै पुनाइजिदा मसिंग यामाबा मतमददि मैतै हाइबा मैतैजिना माइ पाकनी अदुबु हुजिक्ति सुगुम्बा मयामजे मरनाई तारगा अखोइगी थवाई मांगिबजे मसिमदि इमा थमोइ सेंगना नुंगाइते सिदंग हाइजरगा इमा कुचिनजा याम चुमी माना हाइदो हाइबदि इसागी युमदा थोक्तबनिना खन्नबै मोंगमा तौइ अखोइगी मैतैगी कम्युनिटी जे असिदेजिगा अखोइना ममाना होजे हाइबदो अखोइजे इसागी जुमगी तौना खल्लगदिको असे अइनासु लागा इचन तौना खल्लन रुन तौजरी मोइजे करी कमाइना प्रॉब्लम लेना हंगजरीको खितंग तो ओइजो अदुमाइना अखोइजे लोइना चप मानाना खलकपा मतमददि अदुम ngамगनी जु खल्ले अदुना अमा लुप ओइगेर अखोइजे लोइना हाइदि अखोइगी पांदमजे लोइना अमतनिबको अखोइगी खल्लिबा सासिदि अदुना लोइना पुनछिलगा ngasi इमागी युमदा थोइसे इमाना मचानुपा मा कथोकपा ngamiजसि
सिदे हेना ते कथोनिंगाई लेत्रे ने खले अदुना इमाना हाइगिबा तौना मणिपुर ते लेरिगबे सिंगना लान सरुक याउति अदुगा मोइना नुंगाय फमदा लई हायना नुंगाय थोकना लई थोकपा लानदी अखोइना कैमता अखोइदि लेतबनिना हायना अदमाय खला गदि लास्ट मा ताइरोमदगी जो लोइ सोकलकनी अदुगा अखोइदसु याम अकाइबा लाकनी ने खले अदुगा लान द अखोइगी लान हौरिबो मतमददि असि नाय थोखरगा खरनी येंबिरमगा हंबिरमगा तुमिना तोखरगा होजि इंथग्रे ना अदमाय खनबिबदो अदु याम नुंगाइते काउथोकपिबा मा तौबो माय तौबो तौबिगनो असि येंगो मयाम आइगी ता इचन नते मयाम पुनमकिसु इचनने असि नुक्सिद्रा माय मचा नुपा असिगी मरतांग देओ अंगांग से पी माय मरामदजु खनबिउ क्याम नुक्सिबै नुक्सिमगतने सिबो कमाइना कोइना थादोकपो ngamनोनो हाइबा तारे अदुना मसिसिंगे उबा कांदा आइयोंदा फावजबसे से मयामदि फावबिबद्रा फाविद्राने खंजेबा दुना अदुमाइना काउथोकपजे तोक्सि अखोय अदुगा अखोय आदि चकमानै लोइनमक अमतनि खलगा हौजिक लैखिद्रबसे आइगी नाउनि पानी अदुगा ममा खोइना कलि म्याम सिना कलिको असोंदजु चलुबदजु इनाउ केनोगी मतंगदजु कै कोइ मैस्ताम खाबै मतंगदजु ममादना तौबदु याम नुंगाइजदे थोइबे इमुंगददा खंगि हाइबा तारे अदुना आइना हंदक लाकपसिगा अवाबा खरद सरुक याव फंगबजे आइदि हंदक इमा लेबाक लाकपो याम नुंगाइजे अदुगा ममा खोइ चन को सुमाइ थिंगनाबजे इनाउसु लाकपु इनाउगो वाइ मसामदं सानगे इनाउगो sak mai खंगनसगे आइगे नुंसिबा इनाउ नि खंजके या उगदरे मुसिबा 아니 가는데요. रानी को ममा मा तंग लौजे 그냥 가야 돼. 아까 가갔나. याम जमीन पे करना नुक्सिरबा इनाउ हजिकी तखेलंबम मनोरंजन की हेक पुमिनबा इनाउ नि पानी अदो आइदी तसेंगना हाबदा अइना एक्सीडेंट थोलकपा चाही दु भावदा मोइसे यौजद्रिबको मोइ चाही जे याम पी हाबे तारे अइना अदुना मोइ चाही गैजे नि मिंगकपदा याम नुंगाइतबा पोकपा हाय तारे हनक अथौबा लैगिद्रिबा angang atani loina mak sahi moina una ju man punji angang haidi semgalapko da ngai matang atu ju oi aduna ju mongena thamoi je soe haiba tare ko ma ju sahi pi ai dum ubada dum khange ma gi bawda sahi pi bani na aduna inau sing gi khan ma dai yam thi nungai te aduga mayam ba moina mabung moina ai su moiga saruk yaraga adugi role ama phangjaba yam harau je haiba tare aina harau je na moi awabada nungai ba dai je dum saruk yawo phangani aduga dum tanara ni jumgi mi dam khalani khanjaba da ko आइदी याम नुंगाइ जे हबा तारे हंदकी अनि सुबा मपोक से हबा तारे को आइजु सिबुदरे हिंगाइ नि बको हिंगागा आइना हंदकी फंगिबा पुंसी की महाव जे मसिगी महाव जे तसेंगना मरोंदा इ खोंगुदे मांगरे होय अदुबु नुंसिबदी नुंगाइबदी मसिगी मपोक से याम थिने हेले हबा तारे अदो इनाउगी दिमिंग गई गौबा निरंजन को मागी लाइफ थाबगी ने को खर कना गंबि हाइ जे आइकी माइक लेबने अदो हुजी दादाना थौबिरम बेनजे निरंजन थौबिरिबा कमाइ तवे हजू मखा थौबिरि को स्टैंडर्ड बात ओके अदो निरंजन ना हुजी कय हाइ लांगी मतंग दादादी लेबा की तंग लेखिद्रे को अदो निरंजन दि जुम कय जु पांजद्रि को पांद्रे अनंग दि पेनदबा खोलाव त कई आइडिया हाइनिंगबा पोए अखोइ जु याम नुंगाइ तन ai जु ngasi la phongdokjari ko ichan mama ado inaw di kay haningi करीबो हाइरुदेनो द उररोय दगी तारोय तासनद्रबजिदा करी मो हारगा हाइनिंग बा करिम पोक्ते बनatra मोइना उसिना दबा साइ तासिना बा साइ हाइदि अखोइना मिसमनि अचौ चौ फमबाइ बा मोइना सुं उबिदे को अदुगा लोबिसु नाइदे लानसे को हाइबदि लान कमाइ लोय हाइगने कोइ काइ थोकपा यादे अखोइ लाकपसु मथकता लाकपताइ मखात जो कोइ लाकपा यादे अदुगा आइगोंददि समना हाइबदा आइना इफु नुक्सिरुबै आइगोंददि कुकीना नाम जावरबा खोंजु कथकनी हाइ कथकनी हारे फाउदा अदु मरकता फाउदा इना लाक्सरी सिनी अदु आइगी माउ बांदु की कैदोबै की रोजनी को मसा हाजिरि नुक्सिनी अदु फाउदा आइना हिमालय बक्सतबा यादे अदुगा मयाम से थेंगदबा यादे हाइना थोकलैसे असमाइना ममाउ बान थादुरैसे सिजु पुनिंग अकीबा लैलैना थादुरैने अदुबु इफ्रुप नुक्सिजबदो आइना को मदुगी अपेनबा अदुगा आइना चसनिंगिसे चससनु हाइना ai थवैना सि लाइसे सिदेजिगा लाई काने लंबीदा कायगा फंगागा हाला सिगरे सिजगरेना खंजेबेजु मरमदि आइजु इफ्रुप की दमता लाखपने अदुगा आइजु नुक्सिजे हाइबा तारे को नोइ म्यामसे अदुना ai लागा सि तौइसे ai लाइबक तमबदि अदुइ मतुंगिना दम ai चत्रोबने को आइदि समना हाइबदा सिरबदे हिंगाप मिसक अमनि अदुगा
ꯏꯅꯥꯎꯒꯤ ꯋꯥꯍꯩꯗꯣ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯨꯅꯅꯤ ꯈꯪꯉꯦꯀꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯠꯂꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯑꯗꯨꯝ ꯑꯦꯄꯤꯜ ꯇꯧꯖꯔꯤꯁꯤꯅꯤ ꯇꯥꯔꯤꯕ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯑꯗꯨꯒ ꯁꯣꯁꯥꯏꯇꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯇ꯭ꯔꯁ ꯉꯁꯥꯏꯒꯤ ꯍꯥꯏꯈꯤꯕ ꯇ꯭ꯔꯁꯁꯤꯡꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯃꯌꯥꯝꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯀꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯁꯦ ꯃꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯃꯌꯥꯝꯅꯤꯕ ꯇꯥꯔꯤꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯇꯥꯟꯅꯔꯒ ꯑꯋꯥꯕ ꯇꯥꯔꯤꯕ ꯏꯃꯨꯡꯁꯤꯡꯁꯤꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯁꯤꯟꯕꯗ ꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯃꯥꯅ ꯏꯁꯥꯒꯤ ꯌꯨꯝꯒꯤ ꯈꯛꯇ ꯅꯠꯇꯦꯕ ꯉꯁꯤ ꯏꯅꯥꯎꯅ ꯏꯁꯥꯒꯤ ꯂꯝꯁꯤꯒꯤ ꯅꯠꯇꯦꯕ ꯊꯋꯥꯏ ꯊꯥꯏꯗꯣ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯈꯜꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯥꯡꯉꯁꯤ ꯑꯩꯈꯣꯏ ꯄꯨꯜꯂꯦ ꯁꯤ ꯃꯣꯏꯗ ꯈꯤꯇꯪ ꯑꯣꯏꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯗ ꯁꯔꯨꯛ ꯌꯥꯅꯤꯡꯉꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯅꯤꯡꯉꯥꯏ ꯃꯤ ꯂꯩꯇꯕꯅꯦ ꯃꯃꯥꯏ ꯐꯔꯤꯉꯩꯗꯗꯤ ꯃꯌꯥꯝꯅꯤ ꯃꯤ ꯑꯩ ꯈꯣꯡꯁꯣ ꯃꯇꯨꯡꯗ ꯃꯤ ꯂꯩꯇꯦ ꯑꯁꯤꯅꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜ ꯈꯔ ꯇꯥꯃꯤꯟꯅꯁꯤ ꯏꯁꯥꯗ ꯊꯣꯛꯑꯀꯥꯟꯗ ꯈꯪꯒꯅꯤꯅ ꯈꯟꯖꯩꯀꯣ ꯏꯁꯥꯗ ꯊꯣꯛꯇꯕ ꯃꯤꯁꯦ ꯁꯨꯡꯈꯪ ꯈꯪꯗꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯏꯅꯥꯎꯒꯤ ꯔꯣꯜꯁꯤꯁꯨ ꯆꯥꯎꯔꯦꯀꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯔꯤꯕ ꯏꯅꯥꯎꯒꯤ ꯔꯣꯜꯁꯨ ꯆꯥꯎꯋꯤ ꯂꯣꯏꯅꯃꯛꯁꯦ ꯔꯣꯜ ꯆꯥꯎꯋꯤꯅꯤꯀꯣ ꯑꯩꯒꯤꯁꯨ ꯅꯣꯏ ꯃꯌꯥꯝꯁꯦ ꯏꯁꯥꯒꯤ ꯌꯨꯝꯒꯤ ꯃꯤ ꯇꯧꯅ ꯈꯜꯂꯛꯏꯅꯤ ꯑꯩꯁꯨꯀꯣ ꯑꯗꯨꯅ ꯑꯋꯥꯕ ꯑꯩꯈꯣꯏ ꯂꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯨ ꯂꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯍꯤꯡꯁꯤ ꯏꯆꯟꯕꯨꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯥꯒꯤ ꯈꯜꯂꯒ ꯍꯤꯡꯁꯤꯀꯣ ꯑꯗꯨꯒ ꯃꯃꯥꯁꯨ ꯏꯁꯨꯒꯤ ꯈꯜꯂꯒ ꯍꯤꯡꯁꯤ ꯀꯣ ꯃꯥꯒꯤ ꯐ꯭ꯌꯨꯆꯔ ꯐꯖꯅ ꯁꯦꯝꯅꯕ ꯇꯧꯁꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯁꯦꯝꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯔꯣꯜꯁꯤꯗꯤ ꯆꯥꯎꯔꯦꯀꯣ ꯏꯇꯩꯃ ꯂꯩꯔꯦ ꯃꯃꯥ ꯂꯩꯔꯦ ꯅꯪ ꯍꯦꯟꯅ ꯅꯪꯁꯨ ꯍꯥꯏꯗꯤ ꯊꯧꯅꯥ ꯌꯥꯝ ꯂꯩꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯂꯦꯝꯅ ꯃꯥꯡꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯊꯥꯈꯤꯕ ꯊꯋꯥꯏꯗꯣ ꯑꯩꯈꯣꯏꯗꯃꯛꯇꯅꯤꯅ ꯑꯗꯨ ꯂꯦꯝꯅ ꯃꯥꯡꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯅꯪ ꯑꯇꯩꯗꯤ ꯀꯩꯝꯇ ꯍꯥꯏꯅꯤꯡꯕ ꯂꯩꯇ꯭ꯔꯦ ꯑꯩ ꯈꯪꯉꯦ ꯅꯪ ꯄꯦꯟꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯁ꯭ꯀꯨꯜꯁꯦ ꯑꯗꯨꯝ ꯗꯦꯜꯂꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯨꯇꯤ ꯂꯩꯕ꯭ꯔꯥ ꯁꯨꯇꯤ ꯂꯩꯇꯦ ꯍꯥꯞꯄꯤꯔꯂꯤ ꯁꯨꯇꯤ ꯀꯩꯀꯥ ꯊꯥꯔꯗꯤ ꯑꯗꯨ ꯐꯤꯁꯦꯠ ꯂꯦꯞꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯣꯏꯒꯤ ꯃꯣꯏꯗꯤ ꯄꯥꯛ ꯂꯦꯞꯀꯟꯗꯦꯗ ꯑꯗꯨꯝ ꯂꯦꯞꯇꯦꯀꯣ ꯆꯠꯂꯦ ꯑꯣ ꯁꯨꯇꯤ ꯊꯥꯒꯟꯗꯦꯕ ꯁ꯭ꯀꯨꯜ ꯍꯣꯏ ꯍꯣꯏ ꯑꯦꯛꯖꯥꯝ ꯇꯧꯔꯤ ꯑꯣ ꯍꯌꯦꯡꯅ ꯂꯣꯏꯔꯅꯤ ꯍꯌꯦꯡꯅ ꯂꯣꯏꯔꯅꯤꯀꯣ ꯍꯥꯐ ꯏꯌꯔꯂꯤ ꯑꯣꯀꯦ ꯀꯌꯥꯝ ꯂꯥꯞꯅꯩ ꯀꯥꯟꯆꯤꯄꯨꯔ ꯀꯥꯟꯆꯤꯄꯨꯔ ꯐꯥꯎ ꯀꯥꯟꯆꯤꯄꯨꯔꯗꯅꯦ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯑꯗꯣ ꯃꯥꯒꯤꯅꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯍꯪꯖꯅꯤꯡꯕꯁꯦ ꯂꯥꯟꯗ ꯂꯥꯁ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯦ ꯏꯅꯥꯎꯒꯤꯀꯣ ꯅꯪꯒ ꯊꯦꯡꯅꯔ ꯆꯠꯈꯤꯕꯗꯣ ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯗꯪꯗꯤ ꯇꯥꯅꯤꯡꯉꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯗꯨꯗꯣ ꯏꯅꯥꯎꯗꯒꯤ ꯃꯥꯏꯛꯁꯦ ꯂꯧꯖꯒꯦꯀꯣ ꯏꯆꯟꯗ ꯑꯃꯨꯛꯀ ꯄꯤꯖꯒꯦ ꯏꯆꯟꯗꯒꯤ ꯑꯗꯨ ꯋꯥꯍꯩꯗꯨꯇꯪꯗꯤ ꯑꯩꯅ ꯌꯥꯝ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯆꯠꯂꯝꯗꯥꯏꯗ ꯀꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯐꯪꯉꯤꯕꯁꯤꯡꯁꯦ ꯁꯤ ꯌꯥꯝ ꯑꯩꯉꯣꯟꯗ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯏꯆꯟ ꯋꯥꯈꯜꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯗꯗꯥꯅ ꯈꯪꯅꯤꯡꯕꯗꯤ ꯃꯥꯁꯦ ꯄꯥꯛꯅ ꯂꯥꯎ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯥꯅ ꯍꯦꯟꯅ ꯉꯥꯛꯄꯅꯦꯅ ꯂꯨꯏꯌꯦꯅꯅꯦ ꯑꯗꯨ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦꯕ ꯑꯩꯅ ꯅꯝꯗꯅ ꯅꯨꯃꯤꯠꯁꯦ ꯗꯦꯠ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 8, 9 ꯁꯤꯁꯤꯃ ꯂꯥꯛꯑꯝꯃꯦꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯂꯥꯛꯑꯣ ꯅꯝꯗꯅ ꯀꯧꯋꯦꯕ ꯃꯥꯁꯦ ꯄꯥꯛꯅ ꯀꯩꯅꯣ ꯇꯧꯏ ꯈꯣꯠꯂꯤ ꯏꯔꯥꯡ ꯀꯩꯅꯣ ꯇꯧꯗꯦ ꯈꯣꯠꯇꯦ ꯃꯥꯁꯦ ꯂꯥꯛꯑꯣ ꯄꯥꯛ ꯌꯥꯗꯦꯕ ꯑꯗꯨꯗꯒꯤ 13ꯒ 14ꯒ ꯑꯃ ꯂꯥꯛꯑꯝꯕꯗ 13 ꯗꯦꯠ 13ꯒ 14ꯒ ꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯝꯃꯦ 13ꯅꯦ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 13ꯗ ꯂꯥꯛꯑꯝꯃꯦ ꯑꯗꯨ ꯑꯍꯤꯡꯗꯨꯃ ꯂꯦꯛꯑꯝꯃꯦ ꯑꯗꯨ ꯑꯍꯤꯡꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦꯕꯀꯣ 14ꯒꯤ ꯑꯌꯨꯛꯇ ꯁꯤꯒꯤ ꯁꯨꯃꯥꯡꯗ ꯆꯥꯛ ꯑꯔꯣꯏꯕ ꯆꯥꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦ ꯗꯦꯠ 13ꯗ ꯂꯥꯛꯑꯝꯕ ꯑꯍꯤꯡ ꯑꯗꯨꯒꯤ 14ꯗ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦ ꯑꯗꯨꯒ 17ꯒꯤ ꯑꯍꯤꯡ ꯃꯥꯏ ꯄꯨꯡ 10 ꯁ꯭ꯋꯥꯏꯁꯦ ꯑꯩꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯔꯝꯃꯦꯕꯀꯣ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕꯩ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯗ ꯃꯥꯅ Monika, I karugige. Ngasi kay no am tabo ni ola numito loy na mapam khudingi kay no taweba yam kalleba. Ay kumaga haram mane numito anu video call adu daroi ba tawe adu mana aroi ba haram wahi je status thamamane. Ay na imalay ba kidaba lagam piran pa ito na lagpa mana traga. Pirala sina ibu yung sila galagpa mana dugi aroy mawai do mana ayram iseda sa tama me mana aroy ma video call tawra mano ayo sa pamita sang nangur galay ay ikaw bangam di ba
ꯃꯥꯒꯤ ꯑꯃꯨꯕ ꯍꯌꯦꯡ ꯃꯥꯛꯁ ꯎꯞꯄꯒ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯅꯪ ꯇꯧꯔꯛꯑꯅꯨꯀꯣ ꯑꯩ ꯀꯨꯝꯃꯒ ꯍꯥꯏꯔꯛꯑꯒꯦꯅ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯥꯒꯤ ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯑꯩ ꯃꯥꯒꯤ ꯄꯥꯎ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯍꯥꯟꯕ ꯁꯨꯛꯊꯥ ꯊꯥꯖꯗꯗꯅ ꯉꯁꯥꯏꯗ ꯄꯨꯡ 10ꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯝꯃꯒ ꯑꯍꯤꯡꯒꯤ ꯄꯨꯡ 3ꯗ ꯁꯤꯔꯦ ꯍꯥꯏꯔ ꯑꯩ ꯀꯩꯅꯣꯕ ꯑꯩꯅ ꯈꯟꯗꯣꯏꯁꯦ ꯄꯥꯎꯗꯤ ꯀꯅꯥ ꯄꯤꯔꯤ ꯄꯥꯎꯁꯦ ꯕꯕꯥꯅ ꯑꯁꯣꯝꯗꯒꯤ ꯃꯊꯪ ꯂꯧꯔꯒ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯄ ꯐꯣꯟ ꯇꯧꯕꯗꯗꯤ ꯐꯥꯈꯤꯗ꯭ꯔꯕ ꯐꯣꯟ ꯀꯩꯅꯣ ꯇꯧꯕꯗꯤ ꯄꯨꯡ 3ꯗ ꯕꯕꯥꯗ ꯍꯥꯏꯔꯛꯑꯦꯕꯀோ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯂꯩꯇ꯭ꯔꯕꯖꯥꯠꯅꯦꯕ ꯃꯣꯏꯁꯦ ꯑꯥꯗꯒꯤ ꯍꯥꯏꯔꯛꯄꯁꯦ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕꯖꯥꯠꯅꯦꯕ ꯑꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 3 ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯄꯥꯎ ꯇꯥꯔꯤꯁꯦ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯅ ꯀꯥꯏꯋꯥꯏꯗ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯅ ꯀꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ ꯑꯣꯀꯦ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯝꯊꯤꯔꯒ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯩꯅ ꯐꯖꯅ ꯀꯥꯞꯍꯟꯕꯤꯔꯒ ꯍꯥꯠꯈꯤꯕ ꯌꯥꯝꯅ ꯃꯅꯣꯔꯟꯖꯟ ꯄꯣꯁ ꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇ ꯅꯣꯡꯃꯩ ꯃꯔꯨ 92ꯅꯦ ꯃꯣꯏꯅ ꯀꯥꯞꯁꯟꯕꯤꯔꯤꯁꯦ ꯑꯗꯣ ꯑꯩꯅ ꯈꯟꯗꯣꯏꯁꯦ ꯄꯨꯡ 10ꯗꯨꯗ ꯉꯁꯥꯏꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯔꯝꯕꯗꯣ ꯄꯨꯡ 3ꯗꯨꯗ ꯃꯥ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯔꯦ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯁꯨꯡꯊꯥ ꯊꯥꯖꯗꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯐꯣꯟꯁꯦ ꯍꯟꯖꯟꯃꯥꯒꯤ ꯇ꯭ꯔꯥꯏ ꯇꯧꯋꯦ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯦ 3 ꯇꯥꯔꯝꯗꯥꯏ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯅ ꯃꯃꯥꯟꯅꯕꯗꯁꯨ ꯑꯃꯨꯛ ꯍꯪꯉꯦꯕꯀꯣ ꯑꯩꯅ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯦꯟꯊꯣꯛꯄ ꯕꯕꯥꯁꯤꯁꯨ ꯑꯐꯪꯕ ꯑꯗꯨꯝ ꯁꯨꯏꯌꯦ ꯍꯣꯏ ꯕꯕꯥꯁꯨ ꯑꯍꯟ ꯑꯣꯏ ꯕꯕꯥꯅ ꯁꯨꯅ ꯀꯌꯥꯝ ꯃꯥꯅꯦ ꯑꯗꯨꯗꯩ ꯑꯩꯒ ꯃꯃꯥꯒ ꯐꯤ ꯇꯦꯛ ꯁꯥꯕꯁꯤꯅ ꯀꯩꯗꯧꯔꯅꯤ ꯄꯨꯝꯅꯃꯛ ꯃꯥꯅ ꯇꯧꯔꯝꯃꯤꯅꯦ ꯍꯥꯏꯗꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯛꯏꯁꯦ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯈꯦꯠꯅꯕꯁꯦꯀꯣ ꯑꯩꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯒꯦꯕ ꯀꯨꯀꯤ ꯅꯣꯏꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯄꯅꯦ ꯑꯗꯨꯒ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯌꯦꯠꯄꯅꯦ ꯑꯩꯈꯣꯏꯗ ꯑꯣꯠꯄꯅꯦꯀꯣ ꯑꯩꯈꯣꯏꯅ ꯅꯣꯏꯒꯤ ꯈꯨꯟꯗ ꯆꯪꯉ ꯑꯣꯠꯂꯨꯕ ꯅꯠꯇꯦ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜꯒ ꯈꯪꯗꯦ ꯒꯣꯔꯃꯦꯟ ꯈꯪꯁꯨ ꯌꯦꯡꯕꯤꯌꯨꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯣꯏꯗ ꯑꯣꯠꯂꯨꯕ ꯅꯠꯇꯦ ꯌꯦꯠꯂꯨꯕ ꯅꯠꯇꯦꯀꯣ ꯃꯣꯏꯅ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯕꯨ ꯇꯧꯔꯛꯏꯁꯦꯀꯣ ꯑꯗꯨꯒ ꯅꯣꯏꯅ ꯃꯤ ꯑꯃꯕꯨ ꯍꯥꯏꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯔꯁꯨ ꯅꯣꯏꯅ ꯇꯧꯔꯤꯕ ꯅꯦꯆꯔꯗꯣ ꯌꯥꯝꯅ ꯖꯪꯒꯂꯤ ꯍꯨꯏꯅꯥꯏꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯕ ꯅꯣꯏ ꯇꯧꯔꯤꯗꯣ ꯃꯤꯕꯨ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯅ ꯅꯣꯏꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯂꯥꯟꯊꯦꯡꯅꯕꯗ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯆꯪꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯅ ꯉꯥꯛꯄꯗ ꯅꯣꯏ ꯂꯩꯈꯤꯗꯕ ꯌꯥꯏꯕꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯅꯣꯏꯗ ꯇꯧꯔꯨꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯔꯨꯅ ꯁꯤꯔꯦ ꯍꯥꯏꯁꯨ ꯅꯣꯏꯗ ꯑꯗꯨꯗ ꯍꯦꯟꯕ ꯇꯧꯗꯦ ꯅꯣꯏꯗꯤ ꯍꯨꯏ ꯁꯥ ꯁꯟ ꯇꯧꯅ ꯃꯤ ꯅꯠꯇꯕ ꯇꯧꯅ ꯑꯦꯂꯤꯌꯟ ꯇꯧꯅ ꯇꯧꯔꯤ ꯀꯩꯒꯤꯅꯣꯕ ꯃꯔꯩꯕꯨ ꯀꯛꯄꯣ ꯅꯣꯡꯃꯩꯕꯨ ꯃꯤ ꯂꯩꯈꯤꯗꯕꯗꯣ 90ꯕꯨ ꯀꯥꯞꯄꯗꯣ ꯅꯣꯏꯕꯨ ꯉꯥꯎꯕ꯭ꯔꯥꯕ ꯑꯩꯅ 42 ꯍꯥꯏꯁꯦ ꯍꯦꯜꯂꯦ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯃꯤꯕꯨ ꯍꯥꯠꯅꯕ꯭ꯔꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯌꯥꯝ ꯄꯦꯟꯗꯦ ꯅꯣꯏꯒꯤ ꯅꯦꯆꯔꯗꯣ ꯑꯗꯨꯗꯣ ꯅꯣꯏꯅ ꯍꯥꯏꯗꯤ ꯃꯤꯅ ꯃꯌꯥꯝꯅ ꯈꯪꯉꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥꯕ ꯅꯣꯏꯒꯤ ꯅꯦꯆꯔꯗꯣ ꯑꯗꯨꯗꯨꯅ ꯅꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯣꯏꯁꯨ ꯁꯣꯏꯗꯅ ꯍꯥꯏꯗꯤ ꯅꯣꯏ ꯐꯪꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏ ꯍꯥꯏꯁꯦ ꯅꯣꯏꯅ ꯈꯛꯇ ꯅꯤꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯅꯤꯡꯉꯤꯅꯤ ꯑꯗꯨꯒ ꯅꯣꯏ ꯇꯧꯔꯤꯗꯣ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯏ ꯅꯦꯆꯔ ꯇꯥꯔꯗꯤ ꯅꯣꯏ ꯇꯧꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯃꯤꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯗꯨ ꯃꯔꯩꯒ ꯀꯛ ꯈꯣꯠꯇꯅ ꯅꯣꯏꯁꯦ ꯀꯩ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯑꯉꯛꯄ ꯃꯍꯤꯛ ꯑꯃꯅꯤ ꯅꯣꯏꯁꯦ ꯑꯗꯨꯗꯨꯅ ꯇꯥꯛꯄꯗꯤ ꯅꯣꯏ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯃꯤ ꯁꯨꯡꯅ ꯅꯠꯇꯦꯕ ꯑꯗꯨꯗꯨꯅꯅꯤ ꯅꯣꯏ ꯅꯦꯆꯔ ꯇꯥꯗꯕꯩ ꯅꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯒ ꯏꯪꯅ ꯆꯪꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯉꯝꯍꯧꯗꯅ ꯅꯣꯏ ꯊꯣꯛꯄ ꯑꯃ ꯄꯪꯂꯩ ꯂꯩꯔꯒ ꯂꯥꯟꯁꯦ ꯍꯧꯔꯤꯁꯦ ꯑꯗꯨꯒ ꯃꯩꯇꯩꯗꯁꯨ ꯅꯣꯏꯅ ꯂꯥꯟ ꯑꯩꯈꯣꯏꯅ ꯍꯧꯔꯤꯅꯤ ꯀꯥꯏꯅ ꯁꯤꯗꯣ ꯅꯣꯏ ꯅꯃꯥꯏꯗꯣ ꯄꯥꯜꯂꯗꯤ ꯅꯣꯏ ꯅꯁꯥ ꯑꯗꯨꯝ ꯑꯟꯁꯔ ꯐꯪꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯌꯥꯝ ꯊꯤꯅ ꯅꯣꯏꯁꯦ ꯂꯦꯝꯗꯦꯅ ꯈꯜꯂꯦ ꯅꯣꯏꯁꯦ ꯄꯨꯔꯥ ꯑꯉꯛꯄꯅꯤꯀꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯛꯄꯗꯤ ꯅꯣꯏꯅꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯑꯩ ꯇꯥꯕꯗ ꯇꯁꯦꯡꯅ ꯑꯩ ꯅꯨꯄꯥ ꯆꯥꯛ ꯄꯤꯖꯔꯤ ꯂꯥꯜꯂꯦ ꯍꯥꯏꯍꯜꯂꯣ ꯅꯠꯇ꯭ꯔꯗꯤ ꯊꯥꯗꯣꯛꯀꯅꯤ ꯀꯥꯏꯅ ꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯣ ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯇꯧꯔꯒ ꯃꯣꯏꯅ ꯀꯔꯦꯝꯅꯔꯛꯏꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯅꯪꯒꯤ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯗꯦꯕ ꯃꯣꯏꯅ ꯅꯠꯇ꯭ꯔꯥ ꯁꯥꯟꯅꯗꯦ ꯗꯗꯥꯅ ꯑꯣꯏꯔꯝꯒꯗꯕ ꯐꯤꯕꯝꯗꯣ ꯃꯇꯨꯡꯗ ꯐꯣꯟꯗꯨꯁꯨ ꯀꯔꯦꯝꯅꯔꯛꯄꯅꯦꯕ ꯎꯁꯤꯠꯇꯕꯩ ꯃꯑꯣꯡꯅꯤꯕ ꯑꯩ ꯅꯨꯄꯥ ꯆꯥꯛ ꯄꯤꯖꯔꯤ ꯇꯧꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯔꯦꯝꯅꯔꯒ ꯃꯥꯅ ꯑꯣꯏꯔꯝꯒꯗꯕ ꯐꯤꯕꯝꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝꯗꯨ ꯀꯥꯏꯅ ꯁꯤꯔꯦ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯒ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗꯁꯨ ꯃꯥꯅ ꯐꯣꯟ ꯇꯧꯔꯨ ꯃꯥꯜꯂꯦ ꯃꯄꯥꯟꯗ ꯇꯧꯋꯦ ꯃꯥꯅꯦ ꯀꯨꯀꯤꯗ ꯄꯥꯏꯔꯛꯑꯦ ꯑꯗꯨꯒ ꯅꯣꯏ ꯅꯄꯥꯗꯤ ꯍꯥꯠꯈ꯭ꯔꯦ ꯀꯥꯏꯅ ꯑꯉꯥꯡꯁꯤꯗꯐꯥꯎ ꯍꯥꯏꯔꯛ ꯂꯩꯔꯝꯃꯦꯕ ꯀꯨꯀꯤꯅ ꯅꯣꯏ ꯀꯨꯀꯤꯅ ꯁꯤꯈ꯭ꯔꯀꯥꯟꯗ ꯐꯣꯟ ꯑꯃ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯉꯁꯤꯐꯥꯎ ꯑꯗꯨꯃꯥꯏꯅ ꯑꯝꯇꯪ ꯀꯔꯦꯝꯅꯕ꯭ꯔꯥ ꯑꯝꯇ ꯍꯪꯕꯤꯌꯨ ꯅꯣꯏ ꯅꯌꯨꯝꯗ ꯅꯆꯦ ꯅꯆꯟ ꯂꯩꯇꯕ꯭ꯔꯥ ꯁꯤ ꯏꯆꯟ ꯑꯁꯤꯒꯤ ꯀꯔꯤ ꯃꯔꯥꯟ ꯂꯩꯒꯦ ꯏꯅꯥꯎ ꯑꯗꯨꯒꯤ ꯀꯔꯤ ꯃꯔꯥꯟ ꯂꯩꯒꯦ ꯅꯣꯏꯕꯨ ꯍꯥꯠꯅꯕ ꯆꯠꯄ ꯅꯠꯇꯦ ꯅꯣꯏꯅ ꯌꯦꯜꯂꯛꯄꯗ ꯑꯩꯈꯣꯏꯁꯤ ꯏꯆꯟ ꯏꯆꯥꯁꯤꯡꯗ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏꯁെ ꯇꯨꯡꯒꯤꯅꯤ ꯍꯥꯏꯅ ꯈꯟꯗꯅ ꯃꯣꯏ ꯉꯥꯛꯄꯤꯕ ꯆꯠꯄꯅꯦ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩꯌꯦ ꯂꯥꯟꯁꯦ ꯃꯈꯜ ꯑꯃꯅꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ
ꯑꯗꯨ ꯅꯣꯏꯅ ꯁꯥꯅ ꯈꯜꯂꯣ ꯅꯣꯏꯅ ꯁꯥꯒꯤꯁꯨ ꯅꯆꯦ ꯅꯆꯟ ꯌꯥꯎꯏꯅꯤ ꯃꯤꯕꯨ ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯄꯥꯏꯔꯒ ꯑꯅꯝꯕ ꯑꯩꯅ ꯍꯪꯉꯛꯏꯁꯦ ꯂꯦꯝꯅ ꯍꯪꯉꯛꯄ ꯅꯠꯇꯦ ꯑꯩ ꯃꯅꯨꯡ ꯍꯨꯠꯅ ꯈꯪꯅꯤꯡꯕꯩꯅꯤ ꯅꯣꯏ ꯅꯦꯆꯔꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯃꯤ ꯑꯣꯏꯅꯗꯤ ꯅꯣꯏꯕꯨ ꯊꯥꯅꯕ ꯌꯥꯗꯦꯅ ꯈꯜꯂꯦ ꯍꯥꯟꯅꯒꯤ ꯏꯆꯟꯒꯤ ꯃꯇꯥꯡꯗꯁꯨ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯀꯔꯦꯝꯃꯤ ꯁꯤ ꯏꯆꯟꯁꯤ ꯃꯇꯥꯡꯗꯁꯨ ꯀꯔꯦꯝꯃꯤ ꯑꯗꯨꯒ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗ꯭ꯔꯒ ꯅꯣꯏꯅ ꯃꯥꯡꯍꯟꯈꯤꯕꯒ ꯑꯁꯤ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯏꯁꯦ ꯑꯩꯅ ꯍꯥꯟꯅꯗꯤ ꯌꯥꯝ ꯊꯤꯅ ꯄꯜꯂꯝꯗꯦ ꯂꯥꯟꯅꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯏꯪꯕ ꯄꯥꯝꯖꯔꯝꯃꯤ ꯑꯗꯨ ꯅꯣꯏꯁꯦ ꯑꯩꯅ ꯃꯅꯨꯡ ꯍꯨꯠꯅ ꯏꯃꯥ ꯂꯩꯕꯥꯛꯇ ꯆꯪꯉꯀꯥꯟꯗꯗꯤ ꯅꯦꯆꯔ ꯌꯥꯝ ꯊꯤꯅ ꯇꯥꯔꯝꯗ꯭ꯔꯦ ꯅꯣꯏꯁꯦ ꯃꯤꯅꯤ ꯍꯥꯏꯅꯗꯤ ꯑꯩꯅ ꯈꯟꯗꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝ ꯊꯤꯅ ꯄꯦꯟꯗꯦ ꯏꯆꯟꯒꯤ ꯃꯇꯥꯡꯗ ꯑꯗꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯦꯕ꯭ꯔꯤ ꯃꯐꯝꯗ ꯇꯥꯁꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯁꯤ ꯂꯦꯞꯀꯅꯤ ꯑꯗꯨꯅ ꯅꯣꯏꯅ ꯈꯜꯂꯤꯕ ꯑꯁꯥꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯁꯔꯀꯥꯔꯅ ꯂꯦꯞꯀꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯀꯅꯤ ꯑꯗꯨꯒ ꯋꯥꯈꯜ ꯑꯗꯨꯗꯩꯗꯨꯒ ꯆꯦꯟꯗꯕꯁꯤꯡꯗꯨꯗꯤ ꯑꯁꯦꯡꯕ ꯃꯩꯇꯩ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯗꯤꯀꯣ ꯁꯤꯗ ꯐꯥꯎꯗ ꯚꯥꯞ ꯇꯥꯗꯕ ꯃꯤꯗꯨꯗꯤ ꯑꯗꯨꯗꯤ ꯃꯩꯇꯩ ꯑꯃ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯦ ꯃꯥ ꯑꯇꯣꯞꯄ ꯏ ꯆꯪꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯩꯇꯩ ꯏ ꯑꯃ ꯑꯣꯏꯔꯒꯗꯤ ꯏꯆꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯄꯨꯛꯅꯤꯡꯗ ꯐꯥꯎꯒꯅꯤ ꯏꯃꯥꯁꯤꯡꯁꯤꯒꯤ ꯏꯆꯟꯁꯤꯡꯁꯤꯒꯤ ꯏꯆꯥꯁꯤꯡꯁꯤꯒꯤꯀꯣ ꯏꯅꯥꯎ ꯕꯕꯥ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯏꯁꯥꯒꯤ ꯌꯨꯝꯒꯤꯗꯃꯛ ꯈꯟꯒꯅꯤꯅ ꯈꯜꯂꯦ ꯑꯩ ꯉꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩ ꯄꯦꯟꯗꯕꯩ ꯄꯦꯟꯗꯕꯒꯇ ꯑꯩꯅ ꯂꯥꯛꯑꯒ ꯇꯥꯔꯤꯕꯁꯤꯡꯁꯦ ꯀꯅꯥꯒꯨꯝꯕ ꯏꯆꯥꯒꯤ ꯗꯦꯠ ꯕꯣꯗꯤ ꯐꯥꯎ ꯐꯪꯗꯕ ꯐꯨꯝꯖꯤꯟꯕꯤꯕ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯐꯪꯗꯕ ꯀꯅꯥꯒꯨꯝꯕꯩꯅ ꯃꯥꯡꯈꯤꯔ ꯍꯥꯠꯈꯤꯔꯕ ꯈꯪꯗꯦ ꯀꯨꯀꯤ ꯃꯅꯥꯛ ꯆꯜꯂꯒꯕꯨ ꯁꯤ ꯆꯍꯤ 7 ꯃꯇꯨꯡꯗ ꯁꯤꯔ ꯗꯤꯀ꯭ꯂꯦꯌꯔ ꯂꯥꯎꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯃꯩꯇꯩ ꯑꯃꯒꯤ ꯀꯣꯛ ꯄꯥꯟꯗꯗꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯕꯨ ꯀꯔꯤꯅꯣ ꯏꯁꯥ ꯏꯔꯝ ꯏꯆꯥꯁꯤꯡꯁꯤꯅ ꯑꯃꯃꯝ ꯇꯧꯔꯒ ꯂꯩꯈꯤꯗ꯭ꯔꯒꯕꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯦ ꯍꯤꯡꯍꯧꯗꯣꯏꯅꯣ ꯑꯝꯇꯪ ꯍꯪꯖꯅꯤꯡꯉꯦꯅ ꯑꯗꯨꯒ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯀꯅꯥꯒꯤꯗꯃꯛꯇꯅꯣ ꯊꯋꯥꯏ ꯊꯥꯔꯤꯁꯦ ꯑꯗꯨꯝꯇꯪ ꯑꯩ ꯈꯪꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯇꯪ ꯈꯟꯕꯤꯌꯨ ꯑꯗꯨꯅ ꯌꯥꯝ ꯄꯦꯟꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯁꯤ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯍꯔꯥꯎꯋꯦ ꯃꯔꯝꯗꯤ ꯑꯩ ꯏꯆꯟ ꯑꯃ ꯐꯪꯖꯩ ꯏꯃꯥ ꯑꯃ ꯐꯪꯉꯦ ꯕꯕꯥ ꯑꯃ ꯐꯪꯉꯦ ꯏꯅꯥꯎꯁꯨ ꯐꯪꯉꯦ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯐꯦꯃꯤꯂꯤ ꯂꯩꯔꯦ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒ ꯑꯩ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯁꯨ ꯑꯗꯨꯝ ꯂꯦꯞꯀꯅꯤꯁꯅꯀꯣ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯀꯔꯤꯝꯇ ꯇꯧꯒꯅꯨꯀꯣ ꯅꯕꯨꯡꯅ ꯈꯪꯅꯤꯡꯕꯒꯤꯀꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕ ꯑꯩꯁꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯈꯤ ꯅꯣꯏꯒ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯏꯅꯥꯎꯕꯅ ꯀꯃꯥꯏꯅ ꯇꯧꯔꯁꯦ ꯂꯣꯏꯅꯃꯛꯁꯦ ꯈꯪꯅꯤꯡꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯪꯖꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯋꯥꯕꯗ ꯄꯨꯔꯥ ꯆꯪꯉꯒ ꯁꯔꯨꯛ ꯌꯥꯖꯒꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯅꯣꯏ ꯄꯨꯛꯅꯤꯡꯗ ꯂꯩꯔꯝꯃꯤ ꯍꯥꯏꯁꯦ ꯑꯗꯨ ꯑꯩ ꯈꯪꯗꯣꯛꯅꯤꯡꯗꯅ ꯉꯁꯤ ꯍꯪꯕꯅꯤꯀꯣ ꯑꯗꯨ ꯄꯦꯟꯁꯨ ꯄꯦꯜꯂꯤ ꯅꯪꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯕꯨꯡꯗ ꯅꯨꯡꯁꯤꯗꯅ ꯂꯣꯏ ꯇꯝꯕꯤꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯒꯦꯅ ꯂꯥꯛꯏꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯌꯥꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯥꯝ ꯈꯟꯊꯤꯅ ꯈꯜꯂꯔꯣꯏꯁꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯒꯗꯤ ꯄꯤꯛꯈꯤꯕ ꯑꯉꯥꯡꯁꯤꯒꯤꯀꯣ ꯃꯥꯒꯤ ꯃꯥꯏꯟꯗꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯆꯪꯈꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ ꯅꯕꯨꯡ ꯂꯩ ꯏꯆꯤꯟ ꯃꯌꯥꯝ ꯂꯩ ꯃꯥꯏꯁꯨ ꯃꯥ ꯃꯇꯣꯝꯇ ꯉꯥꯏꯔꯕꯅꯤ ꯃꯥꯏꯁꯨ ꯀꯌꯥꯝ ꯔꯣꯜ ꯂꯩ ꯑꯩꯁꯨ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯃꯥꯒꯤꯁꯨ ꯑꯩ ꯌꯥꯎꯔꯦ ꯂꯣꯏꯅꯃꯛ ꯌꯥꯎꯔꯕꯅꯤ ꯀꯔꯤꯝ ꯈꯟꯒꯅꯨꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯍꯥꯏꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯃꯐꯝ ꯃꯐꯝ ꯆꯠꯂꯒ ꯑꯋꯥꯕ ꯑꯗꯨꯒ ꯇꯥꯕꯤꯗꯕꯁꯤꯡꯗꯣ ꯑꯩ ꯃꯅꯨꯡ ꯍꯨꯠꯅ ꯆꯪꯉꯒ ꯑꯩꯒꯤ ꯁꯤ ꯐꯤꯕꯝꯁꯤꯅ ꯑꯇꯣꯞꯄꯅ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯒꯦꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯏꯄꯨꯔꯨꯞ ꯅꯨꯡꯁꯤꯕꯅꯤꯅ ꯑꯗꯨꯝ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯑꯗꯨꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯇꯧꯒꯗꯕꯁꯤꯡꯗꯣ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯁꯤꯅꯤ ꯑꯗꯨꯅ ꯋꯥꯏꯊꯧꯗꯁꯨ ꯑꯩꯒꯤ ꯃꯃꯥ ꯕꯕꯥ ꯏꯅꯥꯎ ꯏꯆꯟ ꯏꯆꯥ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯃꯇꯪ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒ ꯂꯥꯛꯃꯤꯟꯅꯩꯅꯤ ꯃꯃꯥ ꯑꯩꯒ ꯂꯥꯛꯃꯤꯟꯅꯩꯅꯤ ꯃꯥꯅ ꯀꯩꯅꯣꯗꯒꯤ ꯋꯥꯡꯈꯦꯝꯗꯒꯤ ꯅꯛꯅꯔꯤꯕ ꯅꯣꯏ ꯅꯛꯏ ꯉꯥꯛꯇꯅꯤ ꯄꯤꯄꯥ ꯇꯔꯨꯛꯅꯦꯕ ꯀꯟꯗ ꯌꯥꯗ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯁꯨ ꯀꯜꯂꯦꯕ ꯀꯟꯕꯗꯤ ꯃꯄꯥ ꯂꯩꯇꯕꯁꯤ ꯈꯤꯇꯪ ꯈꯜꯂꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯍꯣꯏ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯏꯄꯨꯔꯣꯏꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯕꯣꯕꯣꯛꯀꯤꯁꯨ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯀꯣ ꯀꯔꯤꯝ ꯈꯟꯒꯅꯨꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯍꯣꯏ ꯕꯕꯥꯁꯦ ꯁꯤ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯩ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯃꯥꯅ ꯅꯪꯉꯣ ꯂꯣꯏꯖꯈꯤꯅꯨ ꯂꯩꯕꯗꯤ ꯅꯠꯇꯦ ꯍꯣꯏ ꯏꯁꯥꯒꯤ ꯀꯟꯗꯤꯁꯟ ꯁꯤꯗ ꯁꯤꯁꯨ ꯑꯁꯥꯝꯗꯒꯤ ꯑꯃꯨꯛ ꯂꯥꯛꯄ ꯀꯣ ꯁꯤꯗꯕꯨ ꯕꯕꯥꯒꯤ ꯊꯃꯣꯏꯗ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯔꯤꯝ ꯈꯟꯒꯅꯨ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯏꯃꯥ ꯕꯕꯥ ꯉꯥꯛꯇ ꯂꯣꯏꯅꯃꯛ ꯍꯣꯏ ꯈꯜꯂꯒ ꯑꯩ ꯏꯁꯥꯃꯛꯅꯤ ꯍꯧꯔꯤꯒꯦ ꯍꯥꯏꯔꯒ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯊꯧꯅꯥ ꯂꯩꯕꯅꯤꯀꯣ ꯃꯃꯥ ꯅꯆꯥꯃꯨꯛ ꯀꯣ
Macam yo je. Kau kena. Jangan macam mai papa ini tahu ni baku di mai paku. Masalah macam ngam le sih. Imam ngam le, macam ngam le. Kau mama? Aku ngam nuai tu boleh seru jauh ni tu. Sampai mana kita laga. Atau ini je, nak bagi mesej sama. Ada mana pam ini Kita Hawaii. terkati, upaya leru ko. Ada mana pam ini. Lenong mit pang ba. Lenong mengusin apa. Mana. Beras. Hai lagi. Mai Like ni. kota. Bunga, siapa saya dah? Leko. Kakak kamu. Tadi, ada yang tadi habis tu. Itu ya dia. Tunggu je. Enao. Bây giờ cái con. Ngoài này con. Đấm phòng không là gì? Là cuộc tính như đấm chân cái con. Đấm lạc cái. Leo con nè. Send your phone number đó. Mai mà lạc cái lấy con. Mai number đó lấy ba. Ok. Thôi phải. Leo con. Năng gì? Ngoài đâu tôi còn. Thôi. Ngoài đâu tôi còn có. Có khăn ngoài lấy con. Con nhắm đây gì? Rồi dịch lá làm đi khăn con này đấm lá này con. Aduga samna nangi pa do nangi hero do ma ja seng hero ni ko mai wai sing ta dai phau da thauna yaw ya bi dai mama ai na sa no pa do a seng mani ko ma a khoi jo do mai na ai di change ga ai ta is yam peli ma as yam peli mai wai ta ba dai yam nungai Nakhamame imana. Nakhamame. kham ga phone mong da ka ima le bag na lui ha na just ba pai mi na ge ko sai sloping ni ne ko Nang unang sidra ba na niya? Ano kaya? Ay nalagi dito na sugyam lay si diha. magi pukil do ba as mai wai sing ta ba da thau na poi ha da ba is ba ke de wei lao jo no nyam thi ga ko thi le Cara pilih. Tadi. lak ta ni ba Adum pam la yaba mini. Si chana la ije. te me ba Kiri han ba. Karma. Lagi sona du tempi ko le ko. khoi sam na khala ga ti ko ba si pro ni khoi kana khoi bu mang ap to si pa ni na sa Mana dulu ina pam je. Ai di tasena. Ngambang ngam de ba hadi ne to ma ban ni. Adu bo khoi mo sem. Punjin ba je number 1 si da dawo. punchin da di ya ro khoi na ma to ba ka ya ro Ai ma ha. Ai di ai bo khoi ai di. Noi da tung do ma ba. Ai di le ka. Ai da mang tho ga na si jo ya mang tha ge ai di do. Noi da tung lo ga na si le jo noi tung le ge mang tha. Ya. Ni ga ta ni. Ai di ha ma ke me ki. Wa ga. Ke lai di bo ga na. Noi wai ka na de.